aina haijaning ba matangti akhoi ge asigumba wakhal thauna lingzen apun bagi saktam mase masidi akhoi ge layoi khraba ipai pu sing aduna puwari ge sago naraklaba thengkhang kaya da Meitei ningthau singna lantheng kaya changpada maru oina kharom thangba maikai dagi awasina landarakpa chingi khulakpa singa ngaita leta akhoi ningai Khangdana ba lan soknaba madugi lanpham thengkhang kaya sida iningthau khagem bage sana haktakta landa yamna haithoi singthoi bani haiba akhoi ipa sing haita eko imadi Meitei nupi ujaragusu ipa sing adudi musalman ni moigi chada nauda sing aduna iningthau khagem bagi sana haktaktagi haurerga lantheng kayada lanpham kayada makok singdana saruk yarerga akhoi Manipur gi ngangphai ase apun bagi saktam sing ngakna na ba ngasi phawbada honaduna lakpani sigi wari simbul ase akhoi di khara khangjare akhoi gi ahlaman singna libi bedagi akhoi degi allu ere basing do dum khange haijari ba khangdri badi naharol singni maru oina class 9 10 tambadagi hauraga college tamliba mahiru singsigi maraksida sungkang khangdaba mina 90% hena leire akhoi society chida saman sida aduna khangdaba mayam sina Facebook ki operator su social media ki operator su moino oi haijariba akhoi ahal amatana nungai taba wahai paring amata social media da akhoi thagaluba kana su leite mayam su khangbiragani hena khalli adu yamna active oiriba naharol sing ase makhoi ki koktadi akhoi karamna haurakhi from where we came akhoi kadai dagi lakhi where are we now haujikna akhoi karam kadai da karamba phibam da leiri and where are we to go akhoi kadai ta na chatkigani akhoi ki panthung na kari no haibase sungkhang khangdaba naharol sing asina khuling dana leiba lamdam asida akhoi gi pari puri gi haktak ki lakpa akhoi gi liklam moi gi khongul do liduna chatpagi damakta sigumba wari simbul mayam nasai tambi khiriba akhang ahi mayam na ngang khiriba sing se masi ahan sing na taga da banate angang sing na